ꯐꯣꯟꯗ ꯅꯨꯄꯤꯕꯨ ꯀꯤꯍꯟꯕ ꯅꯍꯥ ꯑꯃ ꯄꯨꯂꯤꯁꯅ ꯐꯥꯔꯦ꯫ ꯃꯣꯕꯥꯏꯜ ꯐꯣꯟꯗ ꯅꯨꯄꯤꯕꯨ ꯏꯖꯠ ꯃꯥꯡꯍꯟꯒꯅꯤ, ꯀꯤꯗꯅꯦꯞ ꯇꯧꯒꯅꯤ ꯍꯥꯏꯅ ꯀꯤꯍꯟꯕ ꯅꯍꯥ ꯑꯃ ꯁꯥꯏꯕꯔ ꯀ꯭ꯔꯥꯏꯝ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯃꯅꯤꯄꯨꯔꯒꯤ ꯀꯥꯡꯕꯨꯅ ꯐꯥꯔꯦ꯫ ꯄꯥꯎꯒꯤ ꯂꯤꯈꯨꯟ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯧꯈꯤꯕ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯃꯥꯡꯗ ꯁꯥꯏꯕꯔ ꯀ꯭ꯔꯥꯏꯝ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯃꯅꯤꯄꯨꯔꯗ ꯚꯤꯛꯇꯤꯝ ꯑꯣꯏꯔꯕꯤ ꯅꯨꯄꯤ ꯑꯃꯅ ꯑꯏꯕ ꯆꯩꯔꯣꯜ ꯑꯃ ꯄꯤꯗꯨꯅ ꯀꯝꯄ꯭ꯂꯦꯟ ꯇꯧꯔꯛꯈꯤ꯫ ꯀꯝꯄ꯭ꯂꯦꯟ ꯑꯗꯨꯒꯤ ꯋꯥꯔꯣꯜꯗ ꯊꯥ ꯑꯁꯤꯒꯤ 18ꯇ ꯃꯁꯛ ꯈꯪꯗꯕ ꯃꯤꯑꯣꯏ ꯑꯃꯅ ꯐꯣꯟꯗ ꯅꯨꯄꯤꯒꯤ ꯏꯖꯠ ꯁꯣꯛꯄ ꯋꯥꯍꯩ ꯋꯥꯇꯥ ꯁꯤꯖꯤꯟꯅꯔꯛꯄꯒ ꯂꯣꯏꯅꯅ ꯀꯤꯗꯅꯦꯞ ꯇꯧꯒꯅꯤ ꯑꯃꯗꯤ ꯏꯖꯠ ꯃꯥꯡꯍꯟꯒꯅꯤ ꯍꯥꯏꯅ ꯀꯤꯍꯜꯂꯛꯄꯅꯤ ꯍꯥꯏꯔꯤ꯫ ꯀꯝꯄ꯭ꯂꯦꯟ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯁꯥꯏꯕꯔ ꯀ꯭ꯔꯥꯏꯝ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯅ ꯑꯦꯐ.ꯑꯥꯏ.ꯑꯥꯔ ꯑꯃ ꯂꯧꯈꯠꯇꯨꯅ ꯊꯤꯒꯠꯄ ꯍꯧꯈꯤ꯫ ꯊꯤꯒꯠꯄꯗ ꯃꯤꯑꯣꯏ ꯑꯗꯨꯅ ꯄ꯭ꯔꯤ-ꯑꯦꯛꯇꯤꯚꯦꯠ ꯁꯤꯝ ꯀꯥꯔꯗ, ꯕ꯭ꯂꯦꯛ ꯁꯤꯝ ꯀꯥꯔꯗ ꯁꯤꯖꯤꯟꯅꯔꯒ ꯃꯁꯥꯒꯤ ꯑꯥꯏꯗꯦꯟꯇꯤꯇꯤ ꯂꯣꯠꯂꯒ ꯅꯨꯄꯤ ꯀꯌꯥꯗ ꯆꯞ ꯃꯥꯟꯅꯕ ꯃꯑꯣꯡꯗ ꯀꯤꯍꯟꯕꯒꯤ ꯊꯕꯛ ꯑꯁꯤ ꯆꯠꯊꯔꯛꯄꯅꯤ ꯍꯥꯏꯅ ꯈꯪꯕ ꯉꯝꯈꯤ꯫ ꯁꯥꯏꯕꯔ ꯀ꯭ꯔꯥꯏꯝ ꯀꯥꯡꯕꯨꯅ ꯊꯤꯒꯠꯄ ꯑꯗꯨꯗ ꯅꯨꯄꯤꯗ ꯐꯣꯟꯒꯤ ꯈꯨꯠꯊꯥꯡꯗ ꯀꯤꯍꯟꯕꯒꯤ ꯊꯕꯛ ꯆꯠꯊꯕ ꯃꯤꯑꯣꯏ ꯑꯗꯨ ꯀ꯭ꯋꯥꯛꯇꯥ ꯇꯦꯔꯥ ꯈꯣꯡꯁꯥꯡꯕꯤꯗꯒꯤ ꯑꯦꯝ.ꯗꯤ. ꯑꯁꯂꯝ, ꯑꯄꯣꯛꯄ ꯂꯩꯈꯤꯗ꯭ꯔꯕ ꯑꯦꯝ.ꯗꯤ. ꯁꯨꯂꯩꯃꯥꯟ ꯀꯧꯕ ꯑꯃꯅꯤ ꯍꯥꯏꯕ ꯈꯪꯕ ꯉꯝꯈꯤ꯫ ꯃꯍꯥꯛ ꯀ꯭ꯋꯥꯛꯇꯥ ꯕꯖꯥꯔꯗ ꯂꯩꯕ ꯍꯥꯔꯗꯋꯦꯌꯔ ꯗꯨꯀꯥꯟ ꯑꯃꯗ ꯁꯦꯜꯁꯃꯦꯟ ꯑꯣꯏꯕ ꯌꯥꯎꯕ ꯃꯤꯑꯣꯏꯅꯤ ꯍꯥꯏꯕꯁꯨ ꯈꯪꯕ ꯉꯝꯈꯤ꯫ ꯃꯤꯑꯣꯏ ꯑꯗꯨ ꯂꯩꯕꯒꯤ ꯑꯀꯛꯅꯕ ꯄꯥꯎ ꯑꯃ ꯐꯪꯕꯗꯒꯤ ꯀꯦꯁ ꯑꯁꯤꯒꯤ ꯑꯥꯏ.ꯑꯣ.ꯁꯨ ꯑꯣꯏꯔꯤꯕ ꯁꯥꯏꯕꯔ ꯀ꯭ꯔꯥꯏꯝ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯃꯅꯤꯄꯨꯔꯒꯤ ꯁꯕ ꯏꯟꯁꯄꯦꯛꯇꯔ ꯑꯦꯟ. ꯚꯨꯕꯟꯆꯟꯗ꯭ꯔꯅ ꯂꯨꯆꯤꯡꯕ ꯀꯥꯡꯕꯨ ꯑꯃ ꯃꯣꯏꯔꯥꯡ ꯄꯨꯂꯤꯁꯀꯤ ꯀꯥꯡꯕꯨ ꯌꯥꯎꯅ ꯀ꯭ꯋꯥꯛꯇꯥ ꯕꯖꯥꯔꯗ ꯉꯔꯥꯡ ꯆꯪꯁꯤꯟꯕꯒ ꯂꯣꯏꯅꯅ ꯅꯨꯃꯤꯠ ꯌꯨꯡꯕ ꯃꯇꯨꯡꯗ ꯃꯤꯑꯣꯏ ꯑꯗꯨ ꯐꯥꯕ ꯉꯝꯈꯤꯕꯅꯤ꯫ ꯃꯉꯣꯟꯗꯒꯤ ꯃꯣꯕꯥꯏꯜ ꯐꯣꯟ ꯑꯃꯗꯤ ꯑꯇꯩ ꯑꯥꯔꯇꯤꯀꯜꯁꯤꯡꯁꯨ ꯐꯥꯒꯠꯄ ꯉꯝꯂꯦ ꯍꯥꯏꯔꯤ꯫